Thai ne koina ping ngai matam dadi imanaba imanabi kya pena sanaraga yasa ko matam da yum da halaga irujaraga natrana khong khud hamduga lairi parai ipuga ibukana phunga da mai tingna yamna kanaraba moral value yamna yawba phunga wari kya libirai imaga babaga na afaba pokta kya pirai punna nungaina wari kya sanarai makhoida kejarai imung amada punna laiminari ba miyoi khudimak physically amadi mentally mafam amda punna lairai aduga hauziki matam asidana khenaba kya asi yengbiyu mama mapa singna sinabigadaba tapi tambigadaba afaba pokta bibigadaba matam asida mamasu mapasu masasu phone amamanga magi thokpa panglai da laina badongna tawnare mafam amda punna di laimine adubu brain tunga tungamba this the world lay amadi kanasu kana amataga mari laina dabadongna tawi aduna mayam hauji khaminarasi screen addiction gi satiba khara screen addiction haragadi phone ipad laptop tv amadi game na singba asi loina kolibani October 2024 fawda India gi sar singda labor parents singda research tawda 66% parents singna phongdoropagi matung ina makhoi angang sing asi social media OTT natraga online games singda addict chubagi bafung phongdorarki amadi 58% parents singna makhata na phongdorapada addiction chubasina maram oiraga angang singda sauganba haibada yadaba moina haiba adu yadraga lawbo khongba kappa prokok chakpa chau thau yadaba asina singba asi anaba amugum tawi haiba si Hosikan gi mama singna makoi thabakta yelaktana badi haidana agangda phone pishunna phone yingalaga thamba asi yamna tawi pung ani ahum phone yingbabu kaidawege kaishu tawwe haina ayambana khanai adubu masina hayeng matam khara leiraga agangda solakpa adudi yamna satiba mo amada oirei sahi ama phau phajiba angangda phone ying pichilani maramdi angang lam hende tumina phone yingaga adum dai aduna thabak ingkhangda yerakti haidana angang dudi somda kamdawi tanatana phone addiction lomda laktuna phone ga setting aba yara aroi angangi cartoon video singda design toribu mong haibadi brightness amadi saturation wanghanba fast movement sound effect haiba mayam sing asi angangda edit oinaba moongda fazana design tori maram asina angang singda yamna laina atenba matamda edit etasuhali mama ayambana angangda phone yinghalaga chak pijaba asi tongnei masina kari tholi haibada chak sabda phone yengdrabani chau thau yaroi phone do mulubada kappa lawbo khongba tawrani phone hack pijiba phawba chak sabda phone yenghanba asina chak adu kuina ummaga leibagi yada sokpa horlani fajana toina saidana yotbagi digestion gi problem su lakpa yai khara leiraga angang adu mamit chikpa makuk chikpa horoklani screen adum yengaga leibagi ka manungda phone tv yengaga adum leibagi daylight amadi natural light da exposure patpagi kona arapa kochak uba ngamdaba myopia haiba mitki anaba adu narakani digital technology lakpadagi chahi kharsigi matungda angangsingda myopia nabagi chang yamna wangkhalakani masina ahanba point ni anishiba point da sleep disorder koine screen yengba asina angangda tumbagi chang hanthali amadi tumbagi matamna hende aikhoigi hakchangda melatonin koba hormone ama thadori masina aikhoida tamingba phaholi aduga karamba matamda thadori haiba matamda aikhoina numidangda kagi light off toro matungda thadori maramdi light off toro matungda aikhoigi brain na khangma ngami madudi ahingi matam oire tumbagi matam yaure adubu electronic devices singi screen dagi thorokpa light na haiba hormone asibu suppress tawi masina maram oiraga aikhoibu ahing thengna tumhalli aduga tumbarasu mapung phar nungai na tumhande haiba si ahandagi angangdana amukka henna tholi angangna tumba mapung phadabadagi tholokpa impact singdi school da makhoigi performance handarai tumningduna adum laihalli light da pungning changakte ojana takpa taningak taba amadi loksinba ngamlakte
amadi psychological problem lakpagi chances yamna wanglakpa asini. Ahumsuba point da obesity ki problem lahali angang aduna mamanaba kaya aga punna chen chongduna sanagadaba matamduda ka manungda phone natraga TV yengduna adum matam sangna lairabdi obesity ki problem asi hori. Mari suba point da mental development angang na screen queen na yengaga laibasina brain ki structure da ahong balai ahong malakpasina maram oiraga pilingai matamdagi develop tawjarakadaba haibadi social interaction emotional control nungdagi phawjarakadaba karigumba ama phangnaba honaningbagi thil haiba mayamsing asi angangda chang yam nemna phahongani haiba mayamsing asina angang aduda fajana develop tawtrabadi hayeng angang aduna chawraba matamda masana moromdom lepchaba ngamla aroi laik laisu haiba watkani thaba ama tibida thabak phangba gamdaba amadi masana masa thajaba ngamlakdaba haiba mayam sing asi holakani manga subo poinda developmental delay screen kuina yengba asina chahi manga pharabam angang khawda lon thupa thilali wangang bada mayik singdaba amadi sentence mapung phana haiba ngamhande aduga khara henjanba angang singdana speech therapy gi mathau tahali angang singna aikhoidagi makoina tamjaba asi aikhoina wangang bagi moong matau wangang ba matamda aikhoina chille karamna lengi haiba sing asi angang singna yamna kumna yengi amadi aikhoidagi tamjai aikhoina ngangba moina taba aduga moina ngangba aikhoina taba masibu two way interaction kawi angang ama wangang ba tambiba haibase angang adubu wangang halakpa aikhoina pukning thaugatpiba mathau tai amadi aikhoina positive body language makhoida utpasu mathau tai hairibasing asi screen dagi oithokti maramdi screen di sopnagi one way interaction ni aduna TV phone yenghalaga pikliba angang singbu wangang ba tanbiba oithokloi madugi mahut ona tainabda oina lakani maram asina angang kaya wangang ba ngamdabagi program kaya ama thoroglibasi chahi 8 gi angang singdadi screen ka hena yengbada moidi chawrabanina negative impact kari su leroi halangani adubu research amagi report ki matung ina makhoidasu adumak chap manaba impact laigani makhoidasu anxiety amadi depression soidana matam khara gi tungda lakani adudi haiba mayam asigi solution karino mayam video asi skip tobiganu loi phau yengbiyu mathang tang hajirak lage solution de yana lai potni adubu implement tobuduni yana lugibase chahi 5 gi makhada laiba angang singbu screen sungeng yenghanbiganu mama mapa ayambana makhoida pongnaba yetanaba angangda phone yenghanba pishinba adu topiro marandi maduna angangi physical health mental health amadi makhoigi future manghalibani habase kawbiganu kona adomna ningamdaba phorokpa matam adudadi yamna thengba matam oirani amadi ichagi afaba future adusu uraroi imung manunggi miyosingna angangda phone TV yenghalabasu madu thingbiyu angangi mamangda phone asingba chuyeng yengbiganu maramdi angang haibase aikhoidagi loina tamlibani aduna makhoisu yengge soidan hairakani chahi 5 gi mathaki angang singdana yamna strict oiba matam itang kaitholaga yenghanbiyu madusu cartoon nasingba yenghanbiganu madugi mahut educational purpose ki oiba video yenghanbiyu nomada yamdrabada pung 3 di mapanda mayanga punna sanahanbiyu nomogi matam khara kaitholaga mayanga punna lemina sanahanba asina social development oirani hayang angang adu laisu khangdaba mirakte ningdaba oiraroi yumdana singing dancing drawing building blocks puzzle amadi iba paba kaya brain development da mating pangnaba sanahanbiyu haiba mayam sing asi isada utraba mahogi punna sanaminadraba Dominadraba adu ibadarabdi makhoina su ekoida interest ulawoi makhata na aroibada child psychology amadi parent psychology ki matengna mamutta na khanglabadi online da parenting master classes kaya lairabani modu yakshan biraga hen mamutta na ninabiyu mayamna video asibu kanai khanbiragadi like amadi share tobiramu aduga adongi mochu comment section da thambiramu mayam mata asida ngasi de lo shanjarage